ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯊꯥꯖ ꯄꯥꯇꯂꯦꯝ ꯂꯩꯉꯥ ꯐꯥꯔꯨꯔꯒ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯍꯤ 6 ꯁꯨꯔꯕ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯅꯤꯃꯇꯨꯝ ꯃꯃꯥꯒ ꯃꯄꯥꯒꯅ ꯄꯥꯇꯒꯤ ꯍꯜꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯃꯥ ꯄꯥꯕ ꯉꯥ ꯀꯌꯥꯝ ꯐꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯗꯨꯅ ꯂꯥꯎꯔꯗꯨꯅ ꯇꯣꯝꯆꯧ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯄꯝꯈꯠꯂꯒ "ꯉꯁꯤꯗꯤꯅꯦ ꯏꯆꯥꯅꯤꯅ ꯐꯔꯛꯎ ꯍꯥꯏꯕ ꯉꯀ꯭ꯔꯥ ꯑꯆꯧꯕꯗꯣ ꯅꯃꯥꯅꯅꯦ ꯏꯟꯅ ꯐꯔꯛꯂꯕꯅꯤ꯫ ꯏꯆꯥꯅꯤ ꯆꯥꯅ ꯄꯥꯕꯒꯤ ꯃꯣꯔꯥꯝꯕ ꯃꯅꯤꯃꯇꯨꯝ." ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯃꯅꯤꯃꯇꯨꯝ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯃꯄꯥꯅ ꯉꯀ꯭ꯔꯥ ꯐꯔꯛꯏ ꯇꯥꯕꯗ ꯊꯥꯖꯁꯨ ꯅꯣꯛꯂꯒ "ꯃꯣꯏ ꯄꯥꯕ ꯅꯪꯅꯦ ꯅꯆꯥꯅꯤꯗꯨ ꯄꯝꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠ ꯇꯦꯛꯄꯒꯥꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦꯀꯣ." ꯇꯣꯝꯆꯧ ꯃꯆꯥ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯊꯝꯂꯒ "ꯅꯨꯄꯤ, ꯏꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯒꯁꯦ ꯀꯟꯗꯤ ꯑꯣꯈꯥꯛ ꯀꯟꯕꯖꯥꯠꯅꯤꯀꯣ꯫ ꯏꯆꯥ ꯅꯥꯔꯤ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯊꯣꯛꯍꯜꯂꯤ꯫ ꯀꯥꯎꯊꯣꯛꯄꯗ ꯑꯔꯤ ꯆꯦꯟꯊꯗꯧꯔꯤ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯄꯥꯕ?" "ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯪꯕꯨ ꯄꯥꯈꯠꯀꯅꯨ꯫ ꯃꯄꯥꯅ ꯃꯆꯥ ꯄꯝꯕꯗꯕꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯤ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ?" "ꯍꯣ, ꯃꯃꯥꯡ ꯊꯛꯇ ꯇꯥꯗ꯭ꯔꯕꯁꯨ ꯍꯟꯗꯛ ꯇꯥꯗꯧꯔꯤꯕ ꯃꯣꯏ ꯄꯥꯕ ꯈꯪꯕꯤꯔꯕꯣ?" ꯃꯣꯔꯥꯝꯕꯅ "ꯄꯂꯦꯝ ꯆꯥꯛ ꯂꯥꯝꯃꯤ, ꯃꯅꯤꯃꯇꯨꯝꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯄꯂꯦꯝ." "ꯏꯍꯦ, ꯏꯆꯥꯁꯤꯡ ꯆꯥꯛ ꯂꯥꯝꯃꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ, ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ꯫ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯄꯥꯕꯒ ꯁꯥꯟꯅꯔꯝꯃꯨꯀꯣ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕ ꯃꯅꯤꯃꯇꯨꯝ." ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯏꯃꯥ." ꯃꯅꯤꯃꯇꯨꯝ ꯃꯄꯥꯗ ꯃꯣꯟꯁꯤꯜꯂꯒ "ꯄꯥꯕ ꯁꯟ ꯁꯥꯎ, ꯑꯩ ꯊꯧꯒꯦ꯫ ꯇꯥꯆꯧꯅꯅꯦ ꯇꯨꯡꯗ ꯇꯣꯡꯍꯟꯁꯤ, ꯑꯩ ꯁꯦꯟꯅꯔꯒ." "ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯁꯟ ꯁꯥꯔꯒꯦꯀꯣ, ꯅꯣꯏꯅꯤ ꯇꯣꯡꯉꯣ ꯏꯄꯥꯒꯤ ꯅꯪꯒꯟꯗ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯆꯧ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯟ ꯁꯥꯔꯒ ꯃꯆꯥ ꯑꯅꯤꯅ ꯃꯅꯪꯒꯟ ꯃꯊꯛꯇ ꯇꯣꯡꯂꯒ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯄꯥ ꯃꯆꯥꯅ ꯗꯨꯝꯅ ꯅꯣꯛꯅ ꯈꯦꯅ ꯁꯥꯟꯅꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯀꯜꯂꯛꯅ "ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯛꯂꯒ ꯂꯩꯕ ꯉꯝꯒꯦꯗꯣ ꯌꯦꯡꯒꯦꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕ, ꯍꯦ ꯅꯣꯛꯑꯣ ꯅꯣꯛ ꯅꯄꯥꯅ ꯆꯥꯅꯈꯣꯏ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯀꯜꯂꯛꯄ ꯃꯥꯟꯕ ꯋꯥꯍꯩ ꯈꯔ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯖꯅ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯃꯥꯅ ꯉꯥ ꯃꯔꯨ ꯃꯟꯕꯤꯗꯨꯅ ꯃꯆꯥ ꯑꯅꯤꯅ ꯂꯥꯛꯅ ꯂꯥꯛꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯎꯅ." ꯃꯅꯤꯃꯇꯨꯝ ꯏꯄꯤꯛ ꯄꯤꯛꯈꯩ ꯍꯪꯂꯛꯏ ꯃꯄꯥꯗ "ꯄꯥꯕ, ꯀꯩꯒꯤꯅꯣ ꯉꯥꯅ ꯁꯨꯛ ꯍꯥꯎꯔꯤꯁꯤꯕꯣ?" ꯇꯣꯝꯆꯧ ꯅꯣꯛꯂꯒ "ꯉꯥꯅ ꯍꯥꯎꯔꯤꯁꯤꯔꯣ ꯏꯄꯥꯒꯤ ꯃꯅꯤꯃꯇꯨꯝ?" "ꯍꯣꯏ ꯄꯥꯕ, ꯍꯥꯏꯔꯛꯑꯣ." "ꯍꯥꯎꯕꯒꯤꯅꯤꯅꯦ, ꯍꯥꯎꯇꯕ ꯑꯣꯏꯔꯗꯤ ꯍꯥꯎꯔꯝꯃꯣꯏꯅꯦ." "ꯑꯁ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯄꯥꯕ." ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯣꯔꯥꯝꯕꯅ ꯑꯃꯨꯛ "ꯏꯃꯥ, ꯄꯥꯕ, ꯑꯩꯗꯤꯅꯦ ꯀꯥꯡꯁꯣꯏꯗꯒꯤ ꯉꯥꯅ ꯍꯦꯟꯅ ꯍꯥꯎꯏꯉꯣ." ꯃꯅꯤꯃꯇꯨꯝ ꯃꯌꯥꯝꯕꯗ ꯁꯦꯞꯀꯠꯇꯨꯅ ꯌꯦꯡꯂꯒ "ꯑꯩꯗꯤ ꯌꯦꯟꯅ ꯍꯦꯟꯅ ꯍꯥꯎꯏ ꯇꯥꯆꯧ꯫ ꯅꯦ ꯄꯥꯕꯅ ꯅꯍꯥꯟꯃꯨꯛ ꯎꯃꯪꯗꯒꯤ ꯂꯝꯌꯦꯟ ꯐꯥꯔꯛꯄꯗꯣ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯇꯥꯆꯧ?" "ꯑꯩꯗꯤ ꯌꯦꯟꯗꯤ ꯆꯥꯅꯤꯡꯗꯦ, ꯅꯨꯡꯁꯤ ꯃꯣꯏ ꯂꯩꯔꯝꯕꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯈꯣꯡꯕꯗꯣ." "ꯏꯁ, ꯌꯦꯟ ꯂꯩꯔꯝꯗꯁꯨ ꯎꯆꯦꯛꯅ ꯑꯗꯨꯝ ꯈꯣꯡꯖꯅꯤꯉꯣ." "ꯃꯥꯟꯅꯗꯦ, ꯃꯥꯟꯅꯩ." "ꯃꯥꯟꯅꯗꯦ ꯀꯩꯁꯨ, ꯃꯥꯟꯅꯩꯌꯦ." "ꯃꯥꯟꯅꯗꯦꯅꯦ, ꯃꯥꯟꯅꯩꯅꯦ, ꯃꯥꯟꯅꯗꯦ ꯍꯥꯏꯔꯒ." ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯗꯅ ꯆꯥꯛ ꯄꯨꯈꯝ ꯑꯇꯣꯡꯕꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯤ ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯝꯍꯩꯕꯨ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯩꯃ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯏ ꯊꯥꯖꯒꯤ ꯃꯌꯨꯝꯗ꯫ "ꯏꯆꯦ, ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯊꯥꯖ, ꯏꯆꯦ." ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯇꯣꯝꯆꯧ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯗꯤ ꯀꯩꯊꯦꯜꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯃꯝ ꯂꯩꯕꯤꯔꯨꯅꯤꯗꯅ ꯆꯠꯈꯤꯕꯅꯤ ꯂꯩꯃ." ꯂꯩꯃ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯐꯝꯊꯔꯒ "ꯏꯇꯩ, ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯒꯦ ꯆꯠꯈꯤꯕ ꯏꯆꯦꯗꯨꯕꯣ?" "ꯆꯠꯈꯤꯕꯗꯤ ꯐꯅꯕꯨ ꯀꯨꯏꯔꯦ, ꯂꯝꯕꯤꯗ ꯍꯜꯂꯝꯕꯁꯨ ꯌꯥꯔꯦꯗ." "ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯏꯇꯩ." "ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯀꯔꯤ ꯂꯩꯔꯦ ꯂꯩꯃ, ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯣ?" ꯂꯩꯃ ꯏꯀꯥꯏꯔꯞ ꯇꯧꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩ
ꯊꯣꯡꯒꯥꯎꯗꯒꯤ ꯆꯪꯂꯛꯄ ꯊꯥꯖꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ, ꯆꯂꯥꯝꯕꯗ ꯅꯍꯥꯟꯗꯣ ꯑꯗꯨꯒꯤ ꯂꯥꯛꯏꯅꯤ꯫ ꯂꯩꯃ ꯊꯥꯖꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯊꯥꯖꯕꯨ ꯇꯣꯝꯆꯧꯅ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯂꯩꯃꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ ꯅꯪ ꯉꯥꯏꯕ ꯃꯃꯥ꯫ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯃꯄꯥ꯫ ꯑꯉꯥꯡ ꯑꯅꯤꯗꯤ ꯀꯗꯥꯏ ꯂꯩꯍꯧꯔꯦ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯨ? ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯛꯈꯤꯒꯦꯗꯅ ꯂꯩꯍꯧꯕꯅꯤ ꯃꯣꯏ ꯄꯥꯕ꯫ ꯃꯣꯏ ꯄꯥꯕ ꯊꯕꯛ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯨꯋꯣ ꯃꯣꯔꯥꯝꯕꯒ ꯃꯅꯤ ꯃꯇꯨꯡꯒꯗꯣ꯫ ꯍꯣꯏ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧ ꯊꯣꯛꯈ꯭ꯔꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕ ꯊꯣꯛꯈꯤꯕꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯆꯦꯡ ꯃꯤꯔꯨꯛ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯔꯤꯅꯣ ꯅꯪꯕꯨ ꯂꯩꯃ? ꯂꯩꯃ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦꯒꯤ ꯃꯤꯔꯨꯞ ꯑꯆꯧꯕꯗꯣ ꯑꯗꯨ 3-4ꯃꯨꯛ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩꯁꯦ ꯏꯆꯦꯗꯒꯤ ꯍꯪꯃꯟꯗꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯇꯧꯔꯤꯕꯁꯤ ꯏꯆꯦ꯫ ꯍꯥꯟꯅꯒꯤ ꯑꯇꯣꯟꯕ 9 ꯁꯦꯟꯖꯥꯁꯨ ꯁꯦꯡꯗ꯭ꯔꯤ꯫ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯍꯪꯅꯕ ꯇꯥꯕꯅꯤꯅꯦ ꯂꯩꯃ꯫ ꯂꯩꯇ꯭ꯔꯒꯅ ꯂꯩꯇ꯭ꯔꯦ, ꯂꯩꯔꯗꯤ ꯑꯔꯩꯕ ꯈꯔꯗꯣ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯠꯅꯤꯅꯦ ꯂꯩꯃ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯨꯅꯕꯒꯤ ꯁꯦꯝꯕꯤꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯅꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯍꯤꯡꯃꯤꯟꯅꯕ, ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯝꯕꯤꯔꯝꯗꯕꯁꯨ ꯌꯥꯏꯗ ꯑꯩꯈꯣꯏꯁꯦ꯫ ꯏꯆꯦꯒꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯂꯩꯀꯥꯏꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ꯫ ꯅꯅꯥꯎꯋꯥꯏꯒꯤꯗꯤ ꯏꯆꯦꯅ ꯈꯨꯜꯁꯤ ꯂꯩꯔꯝꯕꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯆꯦꯡ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯑꯩꯅ ꯏꯆꯦꯗꯒꯤ ꯂꯧꯔꯤꯁꯤ꯫ ꯑꯩꯁꯨ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗꯦ꯫ ꯃꯄꯥꯗꯨꯅ ꯅꯣꯡ ꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯔꯥꯏ ꯆꯨꯗꯨꯅ ꯂꯩ꯫ ꯃꯃꯥꯡꯗ ꯑꯩꯅ ꯏꯆꯦꯗꯒꯤ ꯄꯨꯈꯤꯕ 9 ꯁꯦꯟꯖꯥꯗꯨꯁꯨ ꯁꯤꯡꯉꯛꯎ ꯃꯍꯥꯏꯗꯦꯗꯣ ꯏꯆꯦꯅ꯫ ꯑꯩꯁꯨ ꯁꯦꯜ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯌꯨꯔꯥꯏ ꯆꯨꯕꯗꯨꯅ ꯍꯣꯟꯗꯅ ꯂꯧꯕꯗ꯫ ꯂꯩꯃ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯁꯦ, ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯐꯖꯔꯛꯁꯅꯤ꯫ ꯑꯉꯥꯡꯁꯨ ꯂꯩꯍꯧꯕꯅꯤꯅ ꯏꯆꯦ ꯆꯦꯡꯑꯣꯟꯕꯤꯔꯛꯂꯒꯦ꯫ ꯅꯪꯁꯨ ꯍꯜꯂꯨꯀꯣ, ꯏꯆꯥꯗꯣ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯇꯥꯔꯕꯗꯤ ꯏꯆꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯥꯖꯅ ꯆꯦꯡ ꯑꯣꯟꯕꯤꯔꯗꯨꯅ ꯂꯩꯃ ꯆꯦꯡ ꯄꯨꯔꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯊꯥꯖ ꯆꯠꯈ꯭ꯔꯤꯕ ꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯗꯨꯅ ꯇꯞꯅ ꯁꯣꯜꯍꯧꯏ ꯃꯆꯤꯟꯗ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯃꯥꯟꯅꯗꯦꯀꯣ꯫ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯄꯥꯝꯂꯝꯒꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯐꯕꯗꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯃꯅ ꯑꯐꯕ ꯑꯃꯅ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤꯀꯣ꯫ ꯈꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ꯫ ꯂꯩꯃ ꯑꯩ ꯑꯃꯠꯇꯅꯤ, ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤ꯫ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯒꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯎ ꯇꯝꯂꯔꯩ ꯊꯥꯖꯗ꯫ ꯇꯦꯃ ꯇꯥ ꯇꯣꯝꯆꯧꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯥꯖ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯇꯥ ꯇꯣꯝꯆꯧꯗꯤ ꯍꯧꯖꯤꯛꯇ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯑꯅꯤ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏꯌꯦ꯫ ꯏꯇꯩꯃ, ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗ ꯇꯥꯎꯔꯤꯕ ꯅꯨꯄꯥꯗꯣ ꯇꯥ ꯇꯣꯝꯆꯧꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯍꯧꯔꯤ, ꯑꯗꯨꯗ ꯎꯔꯛꯄꯅꯦ ꯑꯩꯁꯨ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯏꯇꯩꯃꯗꯤ ꯊꯥꯖꯕ ꯉꯝꯗꯦꯗ꯫ ꯅꯪ ꯇꯥ ꯇꯣꯝꯆꯧꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯊꯣꯛꯈꯤꯕ ꯌꯨꯝꯗꯒꯤ꯫ ꯏꯇꯩꯃ, ꯅꯅꯥꯎꯅ ꯍꯥꯏꯖꯔꯤ ꯋꯥꯁꯤꯗ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯇꯥ ꯇꯣꯝꯆꯧꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯔꯣ ꯍꯥꯟꯅ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯇꯩꯃ ꯌꯦꯡꯂꯨꯒꯦ꯫ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯊꯥꯖ ꯄꯥꯈꯠꯂꯞ ꯇꯧꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯏꯅꯐꯤ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯀꯟꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯥꯖ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯍꯥꯟꯅ ꯆꯦꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯄꯥꯈꯠꯂꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯊꯥꯖ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯁꯤꯗ꯭ꯔ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯕꯨ ꯆꯦꯠꯅ ꯀꯣꯟꯖꯔꯗꯨꯅ ꯇꯦꯡꯊꯥꯔꯤ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯅꯆꯥ ꯑꯅꯤꯒ ꯑꯩ ꯏꯊꯟꯇ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯃꯣꯏ ꯄꯥꯕ? ꯅꯆꯥ ꯑꯅꯤ ꯁꯦꯟꯅꯕ ꯆꯠꯈ꯭ꯔꯒ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯄꯥꯕ? ꯅꯆꯥ ꯑꯅꯤꯅ ꯃꯣꯏ ꯄꯥꯕꯕꯨ ꯍꯪꯂꯛꯂꯒ ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯃꯣꯏ ꯄꯥꯕ? ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ? ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯊꯥꯖ ꯋꯥꯟꯊꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯅ ꯊꯥꯖꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ꯫
ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯆꯠꯈꯤ ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯤ ꯑꯁꯨꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯀꯥꯏꯗ ꯆꯠꯈꯤꯕꯅ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖ ꯃꯆꯥꯅꯨꯄꯥ 2 ꯃꯣꯔꯥꯝꯕ ꯃꯅꯤꯃꯇꯨꯝ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯣꯡꯃ ꯆꯥꯛ ꯆꯥꯔꯤꯉꯩ ꯊꯥꯖ ꯃꯆꯥꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕ ꯃꯅꯤꯃꯇꯨꯝ ꯅꯈꯣꯏ ꯑꯅꯤ ngasi nungsinariba asiko matam chuppada nungsinawko nakhoi gi nungai bana tauta mina kalaktuna haijilakpa tamsilakpa amatta lawba yade ko haye nupi thiraba matungdasu napak tokai tanaganu ko imagi moramba manimatum amatoina khumlaklammi hoima asai khoi tawzarui thasamu monoklaga amuk makha tarahi adunidana aigi isa haibasidia ima peli isa nigi pakumda aduga mana karigumba nakoyanigi marakta amana traga amana phattabu wakhal tokai taningba poklaklaba mahakto imabu hatpa papu bo isanuko manimatumna palimi manusibi karigi aduk wakhal wabno tasoi khoini wakhal mapung pharaba ngakdani aduna adugum phatta wakhal do khanbiganu palem moramba amuk makha tare manina haiba sumi palem aikhoi silina wani mapung mari pharaba ngakdani aduna palemna pamdaba thabak tharum mata asai khoina tawzaroi palem Majani ki pakhumda apenba poklaba thasa momo nokladuna khumlei isani ki pakhumda ima pele ima gi moramba manimatum ima pele isa poksab gi mai phangle ma leinam bisak thongna wakhal ama tawri maipak magi nupida sak loirabra haidana hangma sanglakpada magi nupina tawribadu ubada hairei khara haurapna kari nupi nangna tawriduna Lainambi khangpre khangi mapurebuna wangang lakpaduda hanglibada khumdabi mano ina saujindun hairei aina kaidawrage ha nupa nangnya aingonda wa yamna nganglakanu khangaba ainya khoidau yam sauningli bazani ko nangna fana sauninglabasu upai leitre nupi wakhaldu kharasu saukthokningba tam hauzik hanu silak tawraba kansida wakhal langpai khanganu ayingning de midnight ko Mit naraga ne pirek sai manado suru neraga mahido hapjilo hekna mittuda ai sunya isado amatang poksaram labadi thawai se asuk sang englamoy ye adubu nang agi rai bu tamlamtre kaidau si ai buno ha saksia nupa nang oina thongoragera ha thongoragera ba hai nang adum thongso ko aine thabak yam yami asi hairam laga ngang dan thogla I mai pa Isa yaudabagi namada manayse thabak suhaningmasidi kari danguni aina tawsu tawbiroidabada isabu kari misu poktaba mayam ama leina poktaba kaisu kaideda lainambi mapuraiba hek thokibaga maithong khangon onduna akha minok ama nokhauri aigi minglen lainambi aibu pokpiba palem panthau anina lainambi haidana nuksina thonbi kiba minglen Masigi minglen ase aina yamna su pamjakibani aduna angaubigum mathong khangdaba wa ngangladuna noktana chak thongli leinambi moramba mana thabak suraga leijaba san pabotu sajik pisaba puthorei makhoi gi leikai gi mataide lariba sanjabung aduda ai angangba amuba akhoi ni bu chumna chaluni namai phira sarga chena batagon ai wai ko tanaba hai maipak Moramba ubada harau kaudun hairei Moramba san angangbaga mubaga sibu nang nandak lai haibaduro Oi khura mani pareda Moramba handakti nang khura gi lowdusu nangi san sina ukai takpi gadabani ko Oi khura lakjagi sampot ka to khoi bi gadabani madugi awamal nang khura na matik chana pigani ko marunga se phasana kari se noi ga lauraduna Mamalsu adum phajara mani khang nangi san pabotsi moramba hoi khura adum phajare mamaldi phajabasida isu moin hulakpa mamal aduda adumak lawrakli hulakani mamal gado wang khangi nang khurasu sansigi masak ubada isaga thengnabasisu yam nungaire khurasi asalusa na thau tawzaru hoi khura
ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯆꯠꯆꯔꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯃꯅꯤ ꯃꯇꯨꯝ ꯃꯥꯁꯨ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯃꯅꯥ ꯄꯨꯡꯁꯤꯜꯂꯕ ꯇꯂꯥ ꯄꯥꯃꯦꯟ ꯎꯖꯥꯎꯁꯤꯡ ꯑꯗꯨꯕꯨ ꯀꯥꯗꯨꯅ ꯃꯁꯥ ꯊꯥꯔꯤ ꯊꯥꯖ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯥꯈꯠꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥꯒꯤ ꯃꯅꯤ ꯃꯇꯨꯝ ꯅꯤꯡꯊꯤꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯎ ꯃꯁꯥ ꯊꯥꯔꯤꯕꯗꯣ ꯃꯅꯤ ꯃꯇꯨꯝ ꯃꯥꯁꯨ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ ꯍꯣꯏꯃ ꯑꯗꯨ ꯄꯂꯦꯝ ꯇꯔꯥ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯌꯣꯝ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ ꯇꯥꯆꯧꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯄꯂꯦꯝ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒ ꯇꯞ ꯇꯥꯅ ꯈꯠꯅꯔꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯪꯒꯣꯜꯖꯥꯎ ꯃꯥꯁꯨ ꯃꯆꯤꯟꯒꯤ ꯎꯈꯥꯛ ꯀꯜꯂꯤ ꯅꯨꯄꯤ ꯃꯆꯤꯟ ꯀꯟꯕꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯂꯩꯃ ꯀꯞꯂꯗꯨꯅ ꯌꯨꯉꯥꯎꯕ ꯅꯪꯒꯤ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯐꯅꯤꯒꯦ ꯃꯄꯥ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯆꯥꯁꯨ ꯐꯠꯇ꯭ꯔꯦ ꯌꯨꯉꯥꯎꯕꯒꯤ ꯃꯆꯥꯗꯤ ꯌꯨꯉꯥꯎꯕꯗꯨꯝ ꯑꯣꯏꯔꯛꯄ ꯇꯥꯕꯅꯦ ꯃꯁꯥꯒ ꯋꯥꯈꯜ ꯇꯥꯕ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯅꯅꯦ ꯋꯥꯈꯜ ꯇꯥꯕ ꯑꯗꯨꯝ ꯑꯣꯏꯖꯔꯛꯄ ꯇꯥꯕꯅꯦ ꯑꯩꯅꯦ ꯑꯩ ꯀꯤꯖꯅꯤꯍꯦ ꯅꯣꯏ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯅꯣꯏ ꯃꯪꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯁꯥꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯁꯤꯒꯦ ꯍꯥꯏꯔꯗꯤ ꯅꯄꯥꯝ ꯆꯠꯂꯒ ꯁꯤꯔꯨꯁꯨ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯈꯨꯟꯖꯥꯁꯤꯡ ꯂꯥꯟꯅ ꯈꯟꯒꯗꯕ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯨ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯈꯪꯒꯗꯕꯅꯤꯀꯣ ꯆꯔꯥ ꯍꯦꯜꯂꯕ ꯃꯇꯝꯗꯇ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤꯔꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯋꯥ ꯂꯩꯔꯝꯃꯤꯁꯤꯕꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯇꯔꯦꯠ ꯁꯦꯟꯖꯥ ꯂꯩꯔꯕꯗꯤ ꯄꯤꯔꯛ ꯋꯥꯡꯂꯩꯌꯨꯗꯣ ꯏꯕꯨ ꯀꯩ ꯊꯛꯂꯒ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯂꯩꯔꯨꯒꯦ ꯅꯪꯒꯤ ꯋꯥꯆꯣꯏ ꯋꯥꯊꯤꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦꯅꯦ ꯅꯨꯄꯤ ꯀꯗꯥꯏꯗꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥꯅꯣ ꯂꯩꯇꯦ ꯇꯔꯦꯠ ꯁꯦꯟꯖꯥꯒ ꯑꯃꯇ ꯂꯩꯇꯕ ꯌꯥꯔꯣꯏꯅꯦ ꯇꯔꯦꯠ ꯁꯦꯜꯗꯣ ꯀꯅꯥꯗꯒꯤꯅꯣ ꯂꯩꯅꯕ ꯍꯪꯉꯨꯁꯨ ꯇꯔꯦꯠ ꯁꯦꯟꯖꯥꯗꯣ ꯏꯇꯩꯃ ꯊꯥꯁꯤꯗꯒꯤ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯪꯉꯨꯁꯨ ꯑꯩ ꯉꯥꯏꯔꯝꯒꯦ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯑꯣ ꯆꯠꯂꯨ ꯅꯨꯄꯤ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯡꯂꯩꯌꯨ ꯊꯛꯅꯕ ꯑꯩꯅ ꯌꯨꯝ ꯊꯣꯡ ꯈꯨꯗꯤꯡ ꯍꯥꯗꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯍꯪꯉꯨꯗꯣꯏꯕ ꯏꯃꯥꯏꯁꯤ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯏꯆꯦꯗꯨꯒꯤ ꯃꯃꯥꯡꯗ ꯍꯪꯃꯟꯗꯅ ꯇꯔꯦꯠ ꯁꯦꯜ ꯍꯪꯕ ꯇꯜꯂꯗꯤ ꯐꯨꯊꯔꯦꯗꯅ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯩ ꯃꯪꯒꯣꯜꯖꯥꯎꯅ ꯃꯄꯥꯅ ꯃꯃꯥ ꯐꯨꯊꯔꯤꯉꯩ ꯇꯦꯕ ꯃꯥꯁꯨ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯂꯛꯏ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯕꯥꯕꯥ ꯏꯃꯥ ꯅꯄꯥꯔꯤ ꯇꯦꯕ ꯍꯋꯥꯏꯖꯔꯛꯂꯦ ꯇꯔꯥ ꯆꯥꯛꯀꯗꯣ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯂꯥꯝꯕꯅ ꯄꯨꯛꯁꯤ ꯇꯠꯇꯧꯔꯦ ꯃꯪꯒꯣꯜꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯕꯨ ꯐꯨꯕꯗꯨ ꯂꯦꯞꯂꯒ ꯑꯩ ꯅꯪꯒꯤ ꯇꯔꯥ ꯆꯥꯛꯀꯗꯣ ꯂꯩꯔꯤ ꯑꯩꯒꯤ ꯋꯥꯡꯂꯩꯌꯨ ꯊꯛꯅꯕ ꯇꯔꯦꯠ ꯁꯦꯟꯖꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯄꯥꯕꯒꯤ ꯋꯥꯡꯂꯩꯌꯨ ꯊꯛꯅꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯂꯩꯇ꯭ꯔꯁꯨ ꯑꯩꯒꯤ ꯇꯔꯥ ꯆꯥꯛ ꯂꯩꯕꯗꯤ ꯌꯥꯏꯅ ꯀꯔꯤ ꯅꯊꯛꯀꯤ ꯑꯍꯜ ꯅꯪꯒꯤ ꯅꯄꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯅꯪꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯗꯅ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯨꯔꯤꯉꯩꯁꯤꯗ ꯊꯨꯍꯧꯕ ꯇꯥꯔꯦꯗꯅ ꯅꯃꯥꯒ ꯄꯨꯟꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯪꯒꯣꯜꯖꯥꯎ ꯃꯆꯥꯅꯨꯄꯥ ꯇꯦꯕꯕꯨꯁꯨ ꯇꯞ ꯇꯥꯅ ꯐꯨꯕꯤꯔꯝꯃꯤ ꯇꯦꯕ ꯃꯥꯁꯨ ꯋꯥꯡꯂꯩꯌꯨ ꯊꯛꯄ ꯍꯦꯃꯟꯕꯅ ꯃꯁꯥꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯅ ꯃꯄꯥꯅ ꯐꯨꯕꯗꯨꯗ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ ꯐꯨꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯔꯥꯝꯕ ꯃꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯐꯪꯂꯛꯂꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯂꯦꯝ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯄꯂꯦꯝ ꯏꯃꯥ ꯊꯥꯖ ꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯣꯔꯥꯝꯕꯅ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯑꯋꯥꯡ ꯁꯪꯒꯣꯏꯗ ꯆꯀ꯭ꯔꯤ ꯇꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯄꯥꯔꯤ ꯑꯍꯜꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕ ꯏꯃꯥ ꯂꯩꯅꯤ ꯃꯣꯔꯥꯝꯕ ꯀꯅꯥꯅ ꯏꯆꯥꯗ ꯂꯥꯛꯆ ꯈꯨꯇꯨꯝ ꯆꯟꯕ ꯌꯥꯎꯕꯒꯦ ꯏꯆꯥꯅ ꯑꯗꯨꯝ ꯄꯥꯈꯠꯅ ꯄꯂꯦꯝꯅ ꯃꯥꯏꯕꯨ ꯀꯧꯕꯗꯤ ꯇꯝꯃꯨꯁꯤ ꯏꯃꯥꯗ ꯁꯦꯡꯅ ꯏꯃꯥꯅ ꯆꯠꯇꯨꯅꯅꯦ ꯋꯥꯐꯪꯅꯔꯨꯒꯦ ꯏꯆꯥꯒꯤꯗꯃꯛ ꯃꯣꯔꯥꯝꯕ ꯄꯂꯦꯝ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯄꯂꯦꯝ ꯃꯃꯥ ꯃꯍꯥꯛꯄꯨ ꯈꯜꯂꯛꯏ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯃꯅꯨꯡꯗ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯄꯥꯔꯤ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯦ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯪꯂꯛꯏ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯌꯨꯁꯤ ꯏꯃꯥꯗ ꯀꯅꯥꯅ ꯏꯆꯥꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯎꯏ ꯏꯃꯥ ꯃꯥꯌꯣꯛꯅꯒꯦ ꯏꯆꯥꯒꯤꯗꯃꯛꯇ ꯃꯣꯔꯥꯝꯕ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯆꯞ ꯂꯦꯞꯇꯨꯅ ꯄꯂꯦꯝ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯇꯔꯦꯠ ꯁꯦꯟ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯆꯥꯗ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯎꯗꯦ ꯇꯨ ꯁꯤꯒꯤ ꯇꯔꯦꯠ ꯁꯦꯟ ꯑꯁꯦ ꯅꯆꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯐꯪꯂꯛꯄ ꯑꯋꯥꯃꯟ ꯇꯔꯦꯠ ꯁꯦꯟꯖꯥꯅꯤ ꯌꯥꯝꯂꯕ ꯇꯔꯦꯠ ꯁꯦꯟꯖꯥꯁꯦ
ꯐꯪꯂꯛꯄꯗ ꯍꯔꯥꯎꯃꯟꯕꯒꯤ ꯄꯂꯦꯝ ꯅꯪꯕꯨ ꯀꯧꯗꯨꯅ ꯆꯦꯟꯖꯔꯛꯄꯅꯦ ꯑꯩꯅ꯫ ꯍꯧꯖꯤꯛꯇꯗ ꯊꯥꯖ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯂꯨꯔꯦꯅꯦ꯫ ꯄꯂꯦꯝ ꯁꯤ ꯇꯔꯦꯠ ꯁꯦꯟꯖꯥꯁꯦ ꯊꯝꯖꯤꯟꯕꯤꯔꯣ ꯄꯂꯦꯝꯅ꯫ ꯑꯩꯈꯣꯏ ꯃꯅꯤ ꯃꯇꯨꯝꯁꯨ ꯍꯜꯋꯥꯏꯔꯛꯂꯅꯤ꯫ ꯃꯥꯁꯨ ꯉꯁꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯒꯅꯤ ꯍꯥꯏꯔꯝꯕꯅꯤ ꯄꯂꯦꯝ꯫ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥꯒꯤ ꯃꯔꯥꯝꯕ ꯋꯥꯔꯝꯂꯅꯤ ꯏꯆꯥ꯫ ꯄꯂꯦꯝꯅ ꯃꯥ ꯑꯩꯕꯨ ꯋꯥꯗꯅꯕ ꯍꯣꯠꯅꯕꯗ ꯋꯥꯏ ꯀꯧꯕ ꯍꯥꯏꯗ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕꯗ ꯋꯥꯕꯗꯤ ꯋꯥꯗꯦꯗ ꯄꯂꯦꯝ꯫ ꯃꯅꯤ ꯃꯇꯨꯝ ꯑꯩꯈꯣꯏꯅꯤꯅ ꯄꯤꯛꯂꯤꯉꯩ ꯄꯥꯕꯁꯨ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯏꯃꯥꯅ ꯋꯥꯅ ꯅꯆꯥ ꯑꯩꯈꯣꯏꯅꯤꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟ ꯈꯖꯤꯛ ꯁꯤꯡꯖꯕꯅꯤ꯫ ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯤꯅꯦꯍꯦ ꯏꯃꯥꯒꯤ ꯃꯔꯥꯝꯕ ꯏꯃꯥ ꯄꯦꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯖ ꯃꯃꯤꯗꯒꯤ ꯄꯤ ꯃꯔꯤꯛ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯔꯥꯝꯕ ꯃꯃꯥꯒꯤ ꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯉꯁꯤꯗꯤ ꯃꯅꯤ ꯃꯇꯨꯝ ꯑꯩꯈꯣꯏꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯅꯤ꯫ ꯏꯃꯥꯅ ꯇꯥꯛꯄꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯍꯨꯝ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯁꯤ꯫ ꯊꯥꯖ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯇꯥꯛꯇꯅꯤ ꯏꯆꯥꯅꯤꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯕꯣ ꯇꯥꯛꯀꯅꯤ ꯏꯃꯥꯅ ꯑꯍꯩꯕ ꯄꯨꯝꯕ ꯏꯆꯥ ꯑꯅꯤꯗ꯫ ꯃꯅꯤ ꯃꯇꯨꯝ ꯃꯥꯁꯨ ꯂꯝꯕꯤꯗ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯂꯥꯛꯏ꯫ ꯉꯁꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯛꯄꯒꯤ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯉꯣꯟꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯨꯠꯁꯤꯟꯅꯔꯅꯤ ꯈꯟꯕꯒꯤ꯫ ꯂꯩꯅꯝꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯅꯤ ꯃꯇꯨꯝꯗ ꯍꯪꯂꯛꯏ꯫ ꯃꯅꯤ ꯃꯇꯨꯝ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ꯫ ꯀꯔꯤ ꯊꯧꯗꯣꯛꯀ ꯊꯣꯛꯂꯕꯒꯦ? ꯅꯠꯇꯦ ꯅꯪꯁꯤꯕꯨ ꯅꯨꯄꯤꯒ ꯆꯦꯟꯗꯧ ꯂꯩꯕ꯭ꯔꯣ? ꯃꯅꯤ ꯃꯇꯨꯝ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯈ꯭ꯔꯒ ꯈꯨꯝꯂꯛꯏ꯫ ꯏꯟꯗꯣꯟ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯅꯠꯇꯦꯗ꯫ ꯍꯧꯖꯤꯛ ꯅꯨꯄꯤꯒ ꯊꯤꯕ ꯌꯥꯗ꯭ꯔꯤ ꯏꯃꯨꯡ ꯀꯥꯏꯅꯤ꯫ ꯏꯟꯗꯣꯟꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ꯫ ꯂꯩꯅꯝꯕꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯂꯒ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯍꯥ ꯀꯔꯤ ꯋꯥꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯁꯤꯗꯤ꯫ ꯃꯅꯤ ꯃꯇꯨꯝ ꯃꯥꯗꯤ ꯈꯔꯒ ꯂꯥꯡꯖꯕ ꯑꯣꯏꯕꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯟ ꯑꯩꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯅꯠꯇꯤꯌꯦ꯫ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯂꯩ꯫ ꯏꯄꯥꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯉꯟꯅ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯂꯩꯅꯝꯕꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯌꯣꯛꯄ ꯅꯃꯥꯗꯨꯕꯨ ꯏꯃꯥ ꯀꯥꯏꯅ ꯀꯧꯖ ꯁꯥꯔꯤꯅꯦ꯫ ꯍꯥ 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 ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ꯫ ꯁꯩꯗꯥꯡꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯍꯦꯟꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯈꯟꯕꯅ ꯃꯁꯥꯗꯣ꯫ ꯃꯅꯤ ꯃꯇꯨꯝ ꯂꯩꯅꯝꯕꯤꯒꯤ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯔꯝꯕ ꯋꯥꯈꯜꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯆꯪꯂꯛꯏ ꯃꯌꯨꯝꯗ꯫ ꯃꯣꯔꯥꯝꯕ ꯃꯃꯥꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯏꯔꯣꯝꯕ ꯃꯆꯜ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯅꯥꯎꯅꯨꯄꯥ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯂꯥꯛꯑꯣ ꯁꯤꯗ ꯇꯆꯧ ꯍꯥꯏꯒꯦ꯫ ꯃꯅꯤ ꯃꯇꯨꯝ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ꯫ ꯇꯆꯧ ꯑꯩ ꯋꯥꯔꯤ ꯉꯁꯤꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯛꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯏ ꯃꯅꯤ ꯃꯇꯨꯝ꯫ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯃꯅꯤꯌꯥ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ꯫ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯕꯒꯤ ꯏꯆꯥꯕꯨ? ꯃꯅꯤ ꯃꯇꯨꯝ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥ ꯃꯅꯤ ꯃꯇꯨꯝ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯏꯁꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯣꯛꯊꯩ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯨꯔꯣ ꯏꯆꯥ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯅꯤ ꯃꯇꯨꯝ꯫ ꯃꯣꯔꯥꯝꯕ ꯃꯅꯥꯎ ꯃꯅꯤ ꯃꯇꯨꯝꯅ ꯏꯃꯨꯡ ꯆꯪꯈꯤꯕꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯂꯦꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧ ꯃꯥꯜꯂꯤ ꯃꯆꯥꯁꯦ꯫ ꯑꯩꯒꯤ ꯃꯤꯠꯅꯔ ꯅꯠꯇ꯭ꯔꯒ? ꯏꯃꯥꯒꯤ ꯃꯣꯔꯥꯝꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯃꯥꯅꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯪꯂꯨꯒꯦ꯫ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯁꯔꯦꯡ ꯐꯖꯕ ꯑꯃ ꯂꯩꯔꯨꯒꯦ ꯊꯣꯡꯅꯕ꯫ ꯍꯣꯏ ꯍꯣꯏ ꯂꯩꯔꯨꯔꯣ ꯏꯃꯥ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯤꯔꯝꯂꯒꯦ꯫ ꯏꯃꯥ ꯊꯥꯒꯠꯂꯝꯒꯅꯨ ꯑꯩ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯊꯣꯡꯒꯦ ꯉꯁꯤꯗꯤ꯫ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯤꯗꯣ ꯄꯦꯟꯗ꯭ꯔꯤꯕꯣ? ꯍꯩꯃꯥ ꯆꯥꯛ ꯊꯣꯡꯕꯕꯨ ꯄꯦꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯈꯤꯗ꯭ꯔꯅꯦ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕ? ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯛꯄꯗ ꯍꯥꯞꯂꯛꯂꯕꯅꯤꯅꯦ꯫ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯏꯀꯥꯏꯔꯦꯀꯣ꯫ ꯆꯠꯂꯦ ꯏꯃꯥ ꯑꯩ ꯁꯔꯦꯡ ꯂꯩꯕ꯫ ꯍꯦ ꯑꯉꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯌꯨꯅꯦꯍꯦ ꯆꯠꯂꯒꯦ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯍꯦꯛ ꯃꯀꯥꯎꯏꯗ ꯏꯃꯥꯒꯤ ꯃꯣꯔꯥꯝꯕ ꯅꯪꯁꯦ꯫ ꯍꯣꯏꯅꯦ ꯏꯃꯥꯅ ꯇꯠꯇꯅ ꯇꯥꯛꯄꯤꯕꯅꯤ
ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯀꯧ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯣꯏꯔꯥꯝꯕ ꯃꯅꯤ ꯃꯇꯨꯡ ꯃꯌꯥꯝꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯅ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯇꯔꯦꯠ ꯁꯦꯟꯖꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯝꯃꯤ ꯄꯂꯦꯝ ꯃꯃꯥꯗ ꯊꯥꯖ ꯉꯛꯅ ꯃꯥꯒꯤ ꯃꯅꯤꯌꯥ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯉꯁꯤ ꯋꯥꯒꯤ ꯉꯥꯡꯗ꯭ꯔꯤꯕꯁꯤꯕꯣ ꯏꯆꯥꯕꯨ ꯏꯃꯥꯗ ꯋꯥꯔꯧꯕꯒ ꯂꯩꯔꯕ꯭ꯔꯣ ꯄꯂꯦꯝ ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀꯗꯣ ꯍꯥꯞꯄꯤꯔꯨꯔꯅꯨ ꯑꯩ ꯂꯩꯀꯥꯏꯒꯤ ꯏꯇꯥꯎꯁꯤꯡꯒ ꯆꯥꯛ ꯆꯥꯅꯕ ꯂꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯊꯥꯖ ꯉꯛꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯤꯕꯣ ꯉꯁꯤ ꯃꯥꯅ ꯑꯁꯨꯛ ꯍꯣꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯕꯖꯥꯠꯅꯣ ꯏꯆꯥꯗ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯇꯞꯅ ꯏꯔꯦꯟꯖꯅ ꯊꯦꯝꯂꯒꯅꯦ ꯊꯦꯝꯅꯧꯗꯅ ꯍꯪꯂꯒꯦ ꯑꯩ ꯃꯣꯏꯔꯥꯝꯕꯅ ꯀꯩꯊꯦꯜꯗꯒꯤ ꯁꯔꯦꯡ ꯂꯩꯕ ꯍꯜꯂꯛꯄꯗꯨꯗꯁꯨ ꯂꯩꯅꯝꯕꯤꯗꯨ ꯃꯊꯧ ꯑꯃꯒꯨꯝ ꯊꯑꯣꯏꯀꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯣꯏꯔꯥꯝꯕꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯈꯥꯕ ꯀꯜꯂꯛꯄꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯂꯩꯅꯝꯕꯤ ꯃꯣꯏꯔꯥꯝꯕ ꯁꯔꯦꯡ ꯑꯗꯨꯗ ꯌꯦꯡꯗꯅ ꯂꯥꯛꯏ ꯍꯔꯥꯎꯅ ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯍꯥꯏꯖꯔꯝꯃꯤ ꯍꯥꯎꯔꯛꯏꯗ ꯁꯔꯦꯡꯁꯤꯗꯤ ꯐꯤꯇ꯭ꯔꯤꯡ ꯆꯣꯡꯉꯗꯅ ꯑꯁ ꯇꯤꯟ ꯗꯨꯝ ꯇꯥꯔꯦꯗꯩꯗꯤ ꯏꯃꯥꯒ ꯃꯅꯤꯒꯗꯣ ꯃꯄꯨ ꯀꯥꯏꯒꯩ ꯄꯤꯖꯒꯦ ꯉꯁꯤꯗꯤ ꯂꯩꯅꯝꯕꯤ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯣꯏꯔꯥꯝꯕꯕꯨ ꯀꯧꯔꯛꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ ꯏꯟꯗꯣꯟ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯃꯣꯏꯔꯥꯝꯕ ꯃꯥꯗꯤ ꯂꯩꯅꯝꯕꯤꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯂꯩꯅꯝꯕꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯝꯃꯤ ꯇꯥꯁꯤꯟꯅꯗ ꯀꯟꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯃꯣꯏꯔꯥꯝꯕ ꯑꯗꯨꯕꯨ ꯂꯩꯅꯝꯕꯤ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯦꯜꯂꯛꯂꯒ ꯃꯣꯏꯔꯥꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯣꯏꯔꯥꯝꯕ ꯍꯥꯏꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯆꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤ ꯍꯤꯒꯥꯏ ꯋꯥꯀꯟꯃꯤ ꯅꯨꯄꯤꯅꯦꯗꯅ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯂꯤꯕꯅꯤ ꯃꯣꯏꯔꯥꯝꯕ ꯃꯥꯗꯤ ꯉꯛꯂꯤ ꯂꯩꯅꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯥꯅ ꯁꯨꯡꯉꯥꯏ ꯍꯥꯏꯈꯤꯗꯕ ꯋꯥ ꯑꯃ ꯃꯥꯅ ꯍꯥꯏꯗꯨꯅ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯉꯛꯂꯣꯏꯗꯕ ꯇꯥꯏꯕꯪ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ ꯂꯩꯅꯝꯕꯤ ꯁꯥꯎꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅꯗꯤ ꯅꯣꯏꯁꯦ ꯑꯩꯒꯤ ꯏꯆꯥꯒ ꯅꯨꯡꯁꯤꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤꯅ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤꯒꯦ ꯑꯗꯨꯕꯨꯗꯤ ꯃꯣꯏꯔꯥꯝꯕ ꯂꯩꯅꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯞꯅ ꯗꯣꯟ ꯑꯩ ꯆꯠꯂꯒꯦ ꯏꯗꯣꯟꯅ ꯍꯥꯏꯕꯤꯔꯤ ꯋꯥꯗꯣ ꯑꯩ ꯇꯥꯕ ꯉꯝꯕꯒꯤ ꯋꯥꯡꯃ ꯂꯥꯜꯂꯦ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯂꯩꯅꯝꯕꯤ ꯍꯟꯗꯛꯃꯨꯛꯁꯨ ꯎꯁꯤꯠꯇꯅ ꯅꯣꯏꯕꯨ ꯄꯣꯛꯄ ꯅꯄꯥꯗꯨꯁꯨ ꯉꯟꯇꯥꯅ ꯁꯔꯧ ꯁꯤꯡꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦꯗꯅ ꯅꯃꯥꯗꯨꯅ ꯅꯣꯏꯅꯗꯤ ꯅꯃꯥꯗꯣ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯊꯝꯃꯤꯕ ꯅꯃꯥꯗꯨꯅꯗꯤ ꯅꯣꯏ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤꯕ ꯃꯗꯨ ꯄꯨꯝꯕꯗꯣ ꯑꯄꯪꯕ ꯃꯆꯥ ꯅꯣꯏꯅꯗꯤ ꯈꯪꯉꯝꯃꯣꯏꯅꯤ ꯍꯥ ꯃꯣꯏꯔꯥꯝꯕ ꯂꯩꯅꯝꯕꯤꯒꯤ ꯃꯌꯥ ꯀꯜꯂꯕ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅ ꯒꯝ ꯌꯥꯡꯅ ꯂꯥꯛꯂꯤ ꯃꯌꯨꯝ ꯇꯝꯅ ꯂꯩꯅꯝꯕꯤ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯗꯨꯅ ꯍꯥꯏꯍꯧꯏ ꯃꯊꯟꯇ ꯂꯩꯅꯝꯕꯤ ꯑꯩꯅ ꯌꯦꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯄꯪꯕ ꯃꯆꯥ ꯑꯅꯤꯁꯤ ꯑꯩꯅ ꯍꯨ ꯀꯌꯥ ꯀꯥꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯂꯦꯝ ꯑꯃ ꯊꯥꯖꯗꯣ ꯍꯤꯡꯅ ꯁꯤꯍꯟꯒꯦ ꯈꯪꯅꯤꯗꯅ ꯃꯣꯏꯔꯥꯝꯕ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗꯦ ꯍꯧꯖꯤꯛ ꯂꯩꯅꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝ ꯃꯥꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯋꯥꯔꯧꯕ ꯍꯧꯔꯦ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯕꯨ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ ꯑꯣꯏꯔꯣꯏꯗꯕꯗ ꯃꯀꯣꯛ ꯑꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤꯕꯤ ꯄꯂꯦꯝ ꯏꯃꯥꯁꯤꯕꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯑꯣꯏꯕ ꯖꯥꯠꯂꯅꯦ ꯇꯥꯖꯧ ꯑꯁꯤꯁꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯣꯏꯕ ꯖꯥꯠꯂ ꯃꯅꯤ ꯃꯇꯨꯝ ꯃꯀꯣꯛ ꯃꯅꯨꯡ ꯑꯗꯨꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯑꯁꯨꯝ ꯈꯟꯖꯤꯜꯂꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯊꯥꯖ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯗꯨꯅ ꯍꯪꯂꯛꯏ ꯏꯃꯥꯒꯤ ꯃꯅꯤꯌꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯇꯨꯃꯤꯟ ꯃꯁꯤ ꯈꯨꯗꯤꯡ ꯃꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯀꯩꯗꯧꯔꯕꯒꯤ ꯏꯆꯥꯕꯣ ꯃꯅꯤ ꯃꯇꯨꯝ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯄꯂꯦꯝ ꯍꯪꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯩ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯀꯥꯁꯤꯗꯒꯤ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯇꯨꯝ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯕꯨ ꯃꯥꯒꯤ ꯀꯥꯒꯤ ꯋꯥꯡꯃꯗ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡꯒꯤ ꯄꯨꯅꯥ ꯑꯗꯨ ꯆꯦꯟ ꯂꯣꯟꯁꯤꯟꯈꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯊꯥꯖ ꯃꯥꯗꯤ ꯉꯛꯂꯤ ꯉꯁꯤꯒꯤ ꯃꯆꯥ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯃꯗꯣꯝ ꯁꯤꯡꯊꯔꯛꯂꯤ ꯃꯥꯒꯤ ꯃꯅꯤ ꯀꯔꯤꯅꯣ
ꯏꯁꯥꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯃꯥꯅ ꯏꯁꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯏꯁꯥꯅ ꯏꯃꯥꯕꯨ ꯍꯟꯗꯛ ꯋꯥꯔꯧꯔꯤꯕꯁꯤꯕꯨ ꯏꯃꯥꯒꯤ ꯃꯅꯤ꯫ ꯊꯥꯖ ꯃꯥꯁꯨ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯁꯣꯟꯊꯔꯤ ꯃꯆꯥ ꯇꯣꯡꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ꯫ ꯃꯆꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯝꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯣ ꯈꯟꯕꯗ ꯃꯁꯥꯗꯨ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯂꯩꯅꯝꯕꯤ ꯉꯁꯤꯁꯨ ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝ ꯊꯥꯖꯍꯣꯏꯒꯤ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯍꯧꯖꯤꯛꯇꯤ ꯂꯩꯅꯝꯕꯤ ꯑꯩꯅ ꯄꯥꯝꯖꯕꯗꯨ ꯍꯦꯛ ꯊꯣꯛꯂꯦ꯫ ꯃꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯅꯤꯗꯅ ꯑꯩꯁꯨ꯫ ꯂꯩꯃ ꯃꯁꯦ ꯊꯥꯖꯗꯒꯤ ꯁꯦꯜ ꯍꯪꯕ ꯂꯥꯛꯄꯗ ꯂꯩꯅꯝꯕꯤꯅ ꯂꯨꯝꯂꯒ ꯌꯦꯡꯂꯝꯕ ꯅꯣꯛꯂꯒ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯤꯊꯤꯟꯒꯥꯏ ꯑꯁꯤꯅ ꯃꯤꯒꯤ ꯁꯝꯕꯜꯁꯤ ꯂꯨꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯐꯠꯂꯣꯏꯗꯧꯔꯤꯗꯀꯣ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯃꯥꯟꯕꯤꯁꯦ꯫ ꯉꯥꯡꯕꯒꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯑꯁꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯆꯪꯂꯛꯄꯗ ꯃꯁꯦ ꯊꯥꯖꯗꯨ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗ ꯉꯥꯗꯨꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯐꯝꯂꯝꯕꯗꯨꯗ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯍꯪꯂꯛꯏ꯫ ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯏꯆꯦ? ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯨꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯨꯕꯗ ꯊꯥꯖꯗꯨ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯇꯨꯊꯈ꯭ꯔꯦ꯫ ꯂꯩꯃ ꯄꯥꯈꯠꯅ ꯊꯥꯖꯕꯨ ꯀꯧꯏ꯫ ꯁꯤ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯕꯣ? ꯃꯣꯏꯔꯥꯡꯕ ꯃꯅꯤ ꯃꯇꯨꯝ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯂꯩꯔꯤꯕꯗꯤ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯃꯄꯥꯟꯗ ꯏꯆꯦꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯏꯆꯦ ꯊꯥꯖ꯫ ꯂꯩꯃ ꯀꯞꯂꯒ ꯃꯆꯦ ꯊꯥꯖꯒꯤ ꯃꯤꯍꯨꯜ ꯌꯦꯡꯂꯨꯕꯗ ꯃꯤꯍꯨꯜꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯦꯟꯅ ꯀꯞꯆꯩ ꯂꯩꯃ ꯊꯥꯖꯕꯨ ꯀꯣꯟꯗꯨꯅ꯫ ꯀꯔꯤꯒꯤꯁꯨ ꯀꯞꯂꯣꯏ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯄꯤ ꯃꯆꯦꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯆꯦꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯂꯒ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯈꯣꯏꯅ ꯐꯅ ꯀꯞꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯕꯗꯨꯗꯒꯤ ꯃꯤꯀꯞ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯃꯣꯏꯔꯥꯡꯕ ꯃꯅꯥꯎ ꯃꯅꯤ ꯃꯇꯨꯝꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯦ ꯀꯩꯗꯧꯔꯦ? ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯌꯥꯝꯕꯗ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯅꯤ ꯃꯇꯨꯝ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯒꯤ ꯅꯅꯥꯎ ꯅꯠꯇꯦ ꯈꯪꯉꯕ? ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯀꯅꯨ꯫ ꯑꯩꯒꯤꯗꯤ ꯄꯜꯂꯦꯝ ꯄꯟꯊꯧ ꯏꯌꯥꯝꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯗꯤ ꯏꯊꯟꯇ꯫ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯃꯇꯨꯝ ꯃꯣꯏꯔꯥꯡꯕ ꯉꯛꯅ ꯁꯣꯜꯍꯧꯏ꯫ ꯀꯔꯤꯅꯣ ꯃꯁꯤꯒ ꯑꯉꯥꯡꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯗ꯫ ꯃꯣꯏꯔꯥꯡꯕ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯊꯣꯛꯂꯒ ꯅꯨꯡꯗꯣꯜ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ꯫ ꯄꯂꯦꯝ ꯏꯄꯥ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯇꯤ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤꯀꯣ ꯃꯅꯤꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯑꯁꯦ꯫ ꯏꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯁꯨ ꯑꯁꯨꯛ ꯋꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯏꯃꯥ꯫ ꯂꯩꯅꯝꯕꯤ ꯉꯁꯤꯁꯨ ꯃꯤꯒꯤ ꯁꯝꯕꯜ ꯃꯔꯨꯝꯗꯨꯗ ꯂꯨꯝꯂꯒ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ꯫ ꯑꯗꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯃꯠꯇ ꯌꯦꯡꯕ ꯅꯠꯇꯦ꯫ ꯂꯩꯃꯃꯥꯁꯨ ꯃꯥꯅ ꯂꯩꯅꯝꯕꯤꯕꯨ ꯆꯤꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯞꯁꯦꯟ ꯁꯦꯟꯅꯔꯛꯄꯅꯤ ꯍꯨꯔꯥꯟꯕ ꯐꯥꯔꯒꯦ ꯈꯟꯅ꯫ ꯇꯨꯃꯤꯟ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯝꯕꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯃꯤꯒꯤ ꯁꯝꯕꯜ ꯃꯔꯨꯝꯁꯤꯗ? ꯂꯩꯅꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯂꯠꯂ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯂꯩꯃ ꯀꯩꯅꯣꯅꯦ ꯑꯩꯗꯣ ꯁꯤꯒꯤ ꯁꯝꯕꯜ ꯃꯔꯨꯝꯁꯤꯗ ꯃꯤꯒꯤ ꯀꯨꯝꯍꯩ ꯅꯠꯇꯦ ꯑꯩꯒꯤ ꯁꯅꯥꯗꯣ ꯁ꯭ꯋꯥꯏꯗ ꯇꯥꯈꯤꯕ ꯑꯗꯨ ꯊꯤꯔꯝꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯁꯅꯥꯗꯨꯗꯤ ꯃꯐꯝ ꯌꯥꯝ ꯆꯥꯗꯅ ꯄꯪꯇꯥꯔ ꯇꯥꯍꯧꯒꯜꯂꯤꯅ꯫ ꯇꯥꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯃꯤꯒꯤ ꯁꯝꯕꯜ ꯃꯌꯥꯁꯤꯗ ꯇꯥꯍꯧꯔꯤꯅꯤꯅꯦꯍ꯫ ꯍꯣꯏ ꯂꯩꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯁꯤꯟꯅꯩ ꯂꯩꯅꯝꯕꯤ꯫ ꯂꯩꯃꯃꯥꯁꯨ ꯂꯩꯅꯝꯕꯤꯒꯤ ꯃꯅꯥ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯝꯕꯤ ꯅꯪꯅ ꯊꯤꯔꯤꯕ ꯁꯅꯥꯗꯨꯗꯤ ꯁꯤ ꯂꯩꯔꯦꯇꯣ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯂꯩꯃ? ꯅꯪꯒꯤ ꯅꯅꯥꯗꯨꯗ ꯆꯤꯜꯂꯤꯗꯨꯗꯤ ꯂꯩꯅꯝꯕꯤ꯫ ꯍꯥ? ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯂꯩꯅꯝꯕꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯄꯗꯨꯗ ꯂꯩꯃꯅ ꯂꯩꯅꯝꯕꯤꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯊꯥꯖꯒꯤ ꯃꯌꯨꯝ ꯑꯗꯨꯗ꯫ ꯃꯣꯏꯔꯥꯡꯕ ꯃꯅꯥꯎꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯝꯕꯗꯨ ꯂꯩꯃꯒ ꯂꯩꯅꯝꯕꯤꯒꯅ ꯆꯪꯂꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯪꯂꯛꯏ꯫ ꯗꯨꯝꯆꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯃ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯩꯅꯝꯕꯤꯗ ꯌꯦꯡꯂꯒ꯫ ꯃꯣꯏꯔꯥꯡꯕ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯝꯕ ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯣꯏꯔꯥꯡꯕ ꯉꯛꯅ ꯀꯔꯤꯅꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯤ ꯋꯥꯁꯤꯕꯨ ꯏꯟꯗꯣꯝꯆꯥ? ꯍꯪꯉꯣ ꯅꯨꯄꯤꯁꯤꯗ ꯃꯣꯏꯔꯥꯡꯕ ꯑꯗꯨꯒ ꯈꯪꯂꯅꯤ ꯅꯣꯏꯅ꯫ ꯂꯩꯅꯝꯕꯤ
ꯏꯀꯥꯏꯕ ꯅꯥꯏꯗ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯑꯣꯟꯈꯠꯂꯛꯏ꯫ ꯂꯩꯃ, ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛ, ꯑꯩ ꯌꯨꯝꯗ ꯆꯠꯀꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗ ꯐꯠꯇ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯒ ꯑꯩꯅ ꯐꯨꯍꯟꯒꯅꯤ ꯈꯪꯖꯧ꯫ ꯐꯨꯍꯜꯂꯣ, ꯉꯝꯃꯗꯤ ꯐꯨꯍꯜꯂꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯄꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯈꯪꯖꯧꯍꯦ ꯂꯩꯅꯝꯕꯤ꯫ ꯂꯩꯃ, ꯈꯣꯟ ꯋꯥꯡꯈꯠꯂꯛꯀꯅꯨ ꯂꯩꯅꯝꯕꯤ, ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯉꯨ ꯋꯥꯗꯣ꯫ ꯃꯣꯔꯥꯝꯕ ꯇꯞꯅ ꯋꯥ ꯍꯪꯂꯛꯏ ꯂꯩꯅꯝꯕꯤꯗ꯫ ꯗꯣꯟ, ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ, ꯅꯆꯥꯗ ꯑꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯗꯣꯟꯗ꯫ ꯂꯩꯅꯝꯕꯤ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯂꯒ ꯍꯦ ꯀꯩꯅꯣ ꯃꯣꯔꯥꯝꯕ? ꯃꯣꯔꯥꯝꯕ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯗꯣꯟ, ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ꯫ ꯂꯩꯅꯝꯕꯤ ꯃꯣꯔꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯀꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯃꯣꯔꯥꯝꯕ, ꯑꯩꯅ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯗ ꯎꯕꯗ ꯀꯂꯛꯇꯨꯅ ꯍꯤꯒꯥꯏ ꯋꯥ ꯇꯧꯗꯨꯅ ꯏꯟꯁꯤꯟꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯃꯅꯤ ꯃꯇꯨꯡꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯏꯟꯁꯤꯟꯕꯁꯨ ꯅꯪꯗꯤ ꯊꯥꯖꯗꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯩꯅꯝꯕꯤ꯫ ꯃꯈꯥ ꯇꯥꯔꯣꯏ ꯗꯣꯟ꯫ ꯃꯈꯥꯗꯤ ꯅꯣꯏꯒꯤ ꯄꯥꯕꯗꯨꯁꯨ ꯑꯩꯅ ꯏꯁꯤꯡꯗ ꯏꯟꯊꯔꯒ ꯍꯥꯠꯄꯅꯤ꯫ ꯃꯣꯔꯥꯝꯕ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯃꯌꯥꯗꯣ ꯍꯦꯟꯅ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯒ ꯗꯣꯟ, ꯅꯪꯃꯛꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤ ꯇꯧꯔꯝꯕ, ꯑꯗꯨꯁꯨ ꯅꯪ ꯅꯁꯥꯁꯤ ꯅꯨꯄꯤꯅꯤꯀꯣ꯫ ꯂꯩꯅꯝꯕꯤ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯀꯞꯂꯗꯨꯅ ꯏꯕꯨꯡꯉꯣ ꯃꯣꯔꯥꯝꯕ, ꯏꯟꯗꯣꯟ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯏꯟꯗꯣꯟ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯟꯗꯣꯟꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯤ ꯃꯣꯔꯥꯝꯕ꯫ ꯏꯟꯗꯣꯟꯅ ꯏꯆꯥ ꯌꯥꯎꯗꯕꯁꯤꯗ ꯀꯂꯛꯃꯟꯗꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯏꯟꯗꯣꯟꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯤ ꯃꯣꯔꯥꯝꯕ꯫ ꯃꯣꯔꯥꯝꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯃꯅꯤ ꯃꯇꯨꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯃꯁꯤꯡ ꯈꯪꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯂꯩꯅꯝꯕꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯃꯈꯥꯖꯥꯏꯗꯨ ꯅꯥꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯣꯏ ꯃꯥ, ꯌꯥꯝ ꯅꯥꯏꯅꯦꯍꯦ ꯈꯨꯄꯥꯛꯅ ꯊꯥꯕꯁꯤꯁꯨ, ꯇꯅꯟ ꯀꯣꯏ ꯄꯥꯏꯔꯦ ꯑꯩꯒꯤ ꯃꯤꯠꯁꯦ꯫ ꯂꯩꯕꯥꯛ ꯃꯆꯥ ꯁꯥ, ꯅꯆꯥ ꯌꯥꯎꯗ꯭ꯔꯦꯗꯅ ꯃꯤꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤꯅꯕꯗ ꯀꯂꯛꯇꯨꯅ ꯍꯤꯒꯥꯏ ꯋꯥ ꯇꯧꯔꯨꯅꯨꯀꯣ꯫ ꯃꯅꯤ ꯃꯇꯨꯝ ꯃꯌꯥꯝꯕꯗ ꯀꯞꯂꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯇꯥꯆꯧ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥꯆꯧ꯫ ꯅꯅꯥꯎꯅ ꯃꯤꯅ ꯍꯥꯏꯖꯤꯜꯂꯛꯄ ꯋꯥꯗ ꯊꯥꯖꯔꯨꯕꯅ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯀꯥꯏꯅꯔꯦ ꯇꯥꯆꯧ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝꯕꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ ꯃꯅꯤ ꯃꯇꯨꯝ꯫ ꯃꯣꯔꯥꯝꯕ ꯃꯥꯁꯨ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯃꯅꯤ, ꯌꯥꯔꯦ ꯁꯤꯇꯣꯛ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯗꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯔꯁꯤꯀꯣ, ꯏꯃꯥ ꯄꯥꯕꯅ ꯍꯔꯥꯎꯅꯕ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯂꯩ ꯃꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯅ ꯈꯟꯖꯩ꯫ ꯏꯆꯦ, ꯉꯁꯤ ꯅꯅꯥꯎꯅ ꯇꯧꯖꯔꯤꯕ ꯑꯁꯤ ꯏꯆꯦꯅ ꯅꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤꯅꯤ꯫ ꯂꯃꯟ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯤꯡꯖꯕꯅꯤꯀꯣ ꯏꯆꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯃꯅꯤ ꯃꯇꯨꯝ ꯃꯤꯅ ꯍꯥꯏꯖꯤꯟ ꯇꯝꯁꯤꯟꯕ ꯂꯧꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫